Thaina mamangai apikpa khun macha amada Thoiba kauba lairaba nupa ama leirami. Mahak asi thongba thakpa aduki matik pamjaba misak haidu oirami. Adugi su mathakta mahakna thongba chak hinjangsi yamna haurami. Adubu lairaba oirubana hiram asida mahakna phana haithoi singthoirabasu hotel macha ama phauba hangba ngamjaramdi. Mapana thamlamba lautu khaktana mahaki imungdu punaba hotnajabani. Lausi khaktana imung asi punaba hotnabadu mahak masada yamna wana thoglaami. Aduna nongmadi mahaki nupi laimana asumna hairaklammi. Nupa, nangna ayuktagina numidang phauba wana thabak su nomduna su nongmagi chamasanidagi hena tanba ngamde. Matam sidabu lupa chama chanina kaidawna dorigi kari chana dorigi imungi potlam amatta phauba tungsanba ngamde laisanba ngamde angang singsu school afabada thaba ngamde setningba chaningba amatta ining thungba ngamde ai tasengna yamna wari punsi se asumna sum hingba sidi nupi nang wakhaldo ka hena wasanganu aisu khalam lebani sel khara tungsil le hairaga isagi hotel macha ama hangdoki haina adubu sel tungsin wadi lairadana imungi makum matai asi phauba konaba ngamdri aduna hojikti aisu khalakle migi achauba hotel da kaida chak thongba yaurage haina adu oirabadi imungi angangi pumnamak lempana konagadra haina Asumna nongmanini hauzinki Thoibagi khundani khwaidagi senjau paiba chauthoi yumda luhongba ama thuklami adubu luhongba asida lagliba miyoising adugi bijapi thak tawnaba chakthongnaba miyoi amata thiba phanglamde aduna chauthoi mahaki yumda leiba boicha adu kaurami boicha su chauthoina kaurakpa aduda chauthoigi manakta lagduna asumna hanglaami Khura, aibu kaubi babu kari haibagi. Boisa, yengo. Aigi izanupi asi luhongba asidi hayeng tangairi. Adubu, hauzik phauba luhongba tingadoriba miyamsing adugi pizza pithak tawnaba thong thaknaba misak adudi aina thibada phangdri. Aduna, nangna khangjaba haibadi nangna haina khanjaba kanale. Aingonda hayo. Chauthoigi wahangda boichana asumna paukhum pirakli. Khura, nachana khangjaba hairagadi iyamba Thoiba aduni. Mahakna thongba thakpa hinjang sidi kayagi matik hawkri. Is khobi chi khaiba makai hawba jatni. Khun asida mahakna thongba thakpa haidana hainaribani. Ihe, aidi Thoibagi wakhaldo kaukthokluredana. Adubu Mabu karamba hotel dukanda thongba thakpa tawgene mahakna thongba thakpa si ai mamang thakta hawi hainadi takri adubu amukta di chadri karigumba mahakna hotel da kaida yauragadi ai mahaki hotel aduda amukta chatuna mahakna thongba thakpa do mahau tanglugi khura ta Thoibadi Hotel da kaida amata yaudi mahakti megi mikhada thabak tawba mahak pamba natte mahakti maromdom masagi thabak pijaba misakni mahaki mapabungna thambiramba law adu kanna hotnajaduna imung ado pujaribani adubu kanagumba khangna chanaba singi yumda thagdok wathok thokpa matamda makoina haijabagi matung inna marakta thongba thakpadi hek chatli boicha nangnadi Thoibabu phana thagatli adubu maana thongba thakpa adubu kayagi matik hawba jatno khura nachagi wafamse thajadaba tawbinu khura su ta Thoibagi chahinjangi mahau adu khangladi nungtigi chage thake hairakkanida phari nangna su phana kana hairabanina Thoibado nangna satuna kaurjo ai hana mangonda chahinjang khara thongandu na yenge
ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯍꯥꯎꯔꯝꯕ ꯊꯣꯛꯂꯕꯗꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯣꯡꯕ ꯊꯥꯛꯄ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯜꯂꯒꯦ꯫ ꯕꯣꯏꯆꯥꯅ ꯍꯣꯏ ꯈꯨꯔꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯏꯆꯥ ꯊꯣꯏꯕꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯕꯣꯏꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥ ꯊꯣꯏꯕ, ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯔꯛꯏꯌꯦ꯫ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯄꯥꯎꯁꯦ, ꯇꯥ ꯊꯣꯏꯕ, ꯅꯪ ꯁꯦꯜꯗꯤ ꯐꯅ ꯌꯥꯝꯅ ꯇꯥꯜꯍꯧꯕ ꯌꯥꯏꯌꯦ꯫ ꯕꯣꯏꯆꯥ, ꯀꯔꯤ ꯄꯥꯎꯅꯣꯅꯦ? ꯇꯥ ꯊꯣꯏꯕ, ꯑꯩꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯕ ꯈꯨꯔꯥ ꯆꯥꯎꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯍꯟꯗꯛꯁꯦ ꯂꯨꯍꯣꯡꯒꯗꯣꯔꯤ꯫ ꯑꯗ ꯂꯨꯍꯣꯡꯕꯗ ꯇꯤꯟꯒꯗꯧꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯄꯤꯖ ꯄꯤꯊꯛꯅꯕ, ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯕꯤꯅꯕ ꯃꯤꯁꯛ ꯑꯃꯠꯇ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯅꯅꯥꯎꯅ ꯇꯥ ꯊꯣꯏꯕꯒꯤ ꯃꯔꯝꯗ ꯍꯥꯏꯖꯕꯅꯤ꯫ ꯃꯗꯨꯗ ꯈꯨꯔꯥ ꯆꯥꯎꯊꯣꯏꯅꯁꯨ ꯍꯔꯥꯎꯅ ꯇꯥ ꯊꯣꯏꯕꯕꯨ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ ꯍꯥꯏꯅ ꯑꯩꯁꯦ ꯊꯥꯔꯛꯂꯤꯕꯅꯤ꯫ ꯏꯁ, ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯌꯥꯝꯒꯗꯧꯔꯤꯕꯅꯤ꯫ ꯇꯥ ꯊꯣꯏꯕ, ꯁꯦꯜꯗꯤ ꯐꯖꯅ ꯇꯥꯜꯍꯧꯕ ꯌꯥꯏꯍꯦ꯫ ꯏꯁ, ꯏꯅꯥꯎꯒꯤ ꯄꯥꯎꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ꯫ ꯅꯌꯥꯝꯕꯁꯨ ꯁꯦꯜꯗꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯍꯌꯦꯡ ꯑꯗꯣ ꯉꯇꯥꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯒꯦ꯫ ꯅꯪꯅ ꯆꯠꯄꯗ ꯄꯨꯟꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯁꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕ ꯆꯥꯎꯊꯣꯏꯒ ꯎꯅꯔꯝꯃꯤ꯫ ꯊꯣꯏꯕ ꯆꯥꯎꯊꯣꯏꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯈꯨꯔꯥ, ꯑꯩ ꯊꯣꯏꯕꯅꯤ꯫ ꯕꯣꯏꯆꯥꯅ ꯍꯥꯏꯕꯗꯒꯤ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯇꯥꯖꯔꯦ꯫ ꯈꯨꯔꯥꯅ ꯄꯥꯝꯕꯤꯕ ꯃꯊꯦꯜꯁꯤꯡ ꯑꯗꯣ ꯍꯥꯏꯕꯤꯔꯣ, ꯑꯩ ꯍꯦꯛꯇ ꯊꯣꯡꯅꯕ ꯇꯧꯖꯔꯒꯦ꯫ ꯊꯣꯏꯕ, ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯃꯃꯥꯡꯗ ꯈꯨꯔꯥꯅ ꯀꯌꯥ ꯑꯃ ꯇꯥꯈ꯭ꯔꯦ꯫ ꯕꯣꯏꯆꯥꯅꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯈꯨꯔꯥꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯔꯥꯁꯨ ꯇꯥꯔꯦ ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯤ ꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏꯕ꯫ ꯑꯗꯣ ꯅꯪꯕꯨ ꯃꯤꯑꯣꯏ 3,000ꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯅꯣꯡꯃꯗ ꯊꯣꯡꯕ ꯉꯝꯒꯗ꯭ꯔꯥ? ꯃꯨꯟꯅ ꯈꯜꯂꯒ ꯄꯥꯎꯈꯨꯝ ꯄꯤꯌꯨ꯫ ꯈꯨꯔꯥ, ꯃꯁꯤꯗꯕꯨ ꯀꯔꯤ ꯈꯟꯅꯤꯡꯉꯥꯏ ꯂꯩꯔꯤꯕꯒꯦ? ꯈꯨꯔꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯃꯛ ꯇꯧꯖꯒꯦ꯫ ꯈꯨꯔꯥꯅ ꯄꯥꯝꯕ ꯀꯔꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏꯕꯗꯣ ꯅꯆꯥꯗ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯐꯔꯦ, ꯅꯪꯅ ꯉꯝꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯈꯨꯔꯥ ꯃꯊꯦꯜꯁꯤꯡ ꯑꯗꯣ ꯍꯥꯏꯔꯒꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯁꯤ ꯁꯅꯥ ꯊꯣꯡꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯁꯅꯥ ꯊꯣꯡꯕ ꯑꯃꯗꯤ ꯍꯥꯞꯇꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯑꯇꯩ ꯃꯊꯦꯜ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯎꯇꯤ, ꯏꯔꯣꯟꯕ, ꯆꯒꯦꯝꯄꯣꯝꯕ, ꯊꯔꯣꯏ ꯏꯔꯣꯟꯕ, ꯄꯥꯛꯅꯝ, ꯉꯥ ꯇꯥꯎꯅ ꯊꯣꯡꯕ, ꯇꯣꯏꯅ ꯊꯣꯡꯕ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯁꯦ ꯍꯥꯞꯁꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕ, ꯈꯨꯔꯥꯅ ꯍꯥꯏꯔꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯃꯌꯥꯝ ꯑꯁꯦ ꯍꯥꯎꯅꯗꯤ ꯊꯣꯡꯉꯨꯀꯣ꯫ ꯈꯨꯔꯥ, ꯃꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯅ ꯋꯥꯕꯤꯒꯅꯨ꯫ ꯅꯆꯥꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯖꯒꯦ꯫ ꯑꯁꯤ ꯑꯃ ꯍꯥꯎꯇꯦ, ꯁꯣꯏꯔꯦ ꯍꯥꯏꯕ ꯍꯥꯏꯐꯝ ꯊꯝꯂꯣꯏ꯫ ꯈꯨꯔꯥ, ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯥꯡꯖꯟꯕꯤꯔꯣ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯅꯆꯥ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯄꯥꯎ ꯑꯗꯨ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯅꯨꯄꯥ, ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯤꯑꯣꯏ 2,000ꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯃꯤꯑꯣꯏ 3,000ꯒꯤ ꯊꯣꯡꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯁꯨ ꯅꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯀꯦ, ꯅꯪꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯕꯛꯁꯨ ꯊꯨꯅ ꯂꯣꯏꯔꯅꯤ꯫ ꯆꯨꯝꯃꯤꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯁꯨ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯃ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯎꯊꯣꯏꯒꯤꯗ ꯌꯥꯝꯅ ꯉꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯃꯈꯣꯏꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯁ, ꯊꯣꯏꯕ, ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯉꯟꯅ ꯂꯥꯛꯈ꯭ꯔꯦꯗ꯫ ꯐꯔꯦ ꯐꯔꯦ, ꯌꯧꯔꯛꯂꯕꯅꯤꯅ꯫ ꯑꯗꯣ ꯅꯪꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯈꯨꯔꯥ, ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ꯫ ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯇꯨꯡ ꯏꯟꯂꯛꯂꯤꯕꯅꯤ, ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ꯫ ꯊꯣꯏꯕ,
ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯁꯦ ꯈꯨꯔꯥꯒꯤꯗꯤ ꯌꯥꯝꯅ ꯐꯔꯦ ꯊꯣꯡꯕ ꯊꯥꯛꯄꯁꯤꯡ ꯑꯗꯨꯁꯨ ꯉꯟꯅ ꯂꯣꯏꯔꯅꯤ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯣꯠꯅꯔꯕꯗꯤ ꯈꯨꯔꯥꯅꯁꯨ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯥꯡꯗꯨꯅ ꯊꯝꯂꯕꯅꯤ ꯂꯥꯛꯑꯣ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯈꯨꯔꯥ ꯅꯈꯣꯏꯕꯨ ꯄꯨꯒꯦ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯅ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯃ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯆꯧꯕ ꯆꯥꯛꯁꯪ ꯑꯃꯗ ꯄꯨꯁꯜꯂꯛꯑꯝꯃꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯊꯣꯡꯕ ꯊꯥꯛꯄꯗ ꯆꯪꯒꯗꯧꯔꯤꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯁꯨꯅ ꯇꯤꯟꯕ ꯎꯔꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯊꯣꯡꯂꯛꯄꯅ ꯆꯥꯛ ꯏꯟꯖꯥꯡ ꯑꯌꯥꯝꯕ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯂꯤ ꯊꯣꯏꯕ ꯁꯅꯥ ꯑꯗꯨ ꯀꯟꯅ ꯊꯣꯡꯒꯠꯅꯕ ꯂꯥꯛꯅꯔꯤ ꯃꯍꯥꯛꯅ ꯁꯅꯥ ꯑꯗꯨ ꯊꯣꯡꯕꯒꯤ ꯃꯅꯝ ꯑꯗꯨ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯅꯝꯂꯛꯂꯝꯃꯤ ꯆꯥꯎꯊꯣꯏ ꯃꯅꯝ ꯑꯗꯨꯅ ꯃꯆꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯁ ꯊꯣꯏꯕ ꯅꯪ ꯈꯨꯔꯥꯅ ꯈꯜꯂꯨꯕꯒ ꯅꯪꯅ ꯇꯧꯊꯣꯔꯛꯄꯅꯕꯨ ꯍꯦꯜꯂꯤꯅꯦ ꯈꯨꯔꯥ ꯄꯦꯜꯂꯦ ꯅꯪꯒꯤ ꯊꯕꯛꯁꯤ ꯑꯗꯣ ꯉꯁꯤꯗꯤ ꯈꯨꯔꯥꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯒ ꯅꯪꯒꯤ ꯁꯦꯜ ꯑꯗꯣ ꯈꯨꯔꯥ ꯄꯤꯕ ꯐꯔꯛ ꯑꯃ ꯇꯥꯔꯅꯤ ꯍꯌꯦꯡꯗꯣ ꯉꯟꯅ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯪꯒꯤ ꯁꯦꯜꯗꯣ ꯂꯧꯔꯣ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯃ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯖꯥꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯁꯣꯝꯗꯁꯨ ꯂꯨꯍꯣꯡꯐꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯖꯥꯡ ꯑꯗꯨ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯅꯔꯝꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯒꯠꯂꯤꯕꯗꯤ ꯁꯅꯥ ꯊꯣꯡꯕ ꯑꯗꯨꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕ ꯆꯥꯎꯊꯣꯏꯒꯤꯗ ꯁꯦꯜ ꯂꯧꯕ ꯂꯥꯛꯑꯝꯃꯤ ꯆꯥꯎꯊꯣꯏꯁꯨ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯒꯨꯝ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪ ꯈꯨꯔꯥ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯏꯁ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ ꯉꯔꯥꯡꯒꯤ ꯏꯆꯥꯅ ꯊꯣꯡꯂꯝꯕꯁꯤꯡ ꯑꯗꯣ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯍꯥꯎꯋꯤ ꯍꯥꯎꯋꯤ ꯍꯥꯏꯗꯨꯅ ꯏꯁ ꯈꯨꯔꯥ ꯌꯥꯝꯅ ꯄꯦꯜꯂꯦ ꯅꯪꯗꯤ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯒꯗꯕ ꯃꯤꯑꯣꯏ ꯂꯧꯗ ꯀꯩꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯒꯗꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯑꯁꯨꯝꯅ ꯅꯪꯅ ꯑꯗꯨꯝ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ ꯈꯨꯔꯥꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯆꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯦ ꯈꯨꯔꯥ ꯁꯦ ꯅꯪꯒꯤꯅꯦ ꯂꯨꯄꯥ 10,000ꯅꯤ ꯁꯦ ꯂꯧꯁꯜꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏ ꯊꯣꯏꯕꯗ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯣꯏꯕ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯩꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯁꯥꯒꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯍꯥꯡꯗ꯭ꯔꯤꯕ ꯍꯣꯇꯦꯜ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯍꯥꯡꯗꯣꯛꯇ꯭ꯔꯤꯕ ꯅꯪꯒꯤ ꯑꯁꯨꯛ ꯍꯩꯕ ꯅꯍꯩ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯈꯨꯔꯥꯅ ꯄꯤꯔꯤꯕ ꯁꯦꯟ ꯑꯁꯤꯅ ꯅꯪꯒꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯅꯕ ꯇꯧꯀꯣ ꯈꯨꯔꯥꯅ ꯄꯤꯔꯤꯕ ꯁꯦꯟꯐꯝ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯅꯆꯥꯅ ꯇꯧꯕꯗꯤ ꯈꯔ ꯈꯛꯇꯅꯤ ꯈꯨꯔꯥꯅ ꯍꯦꯟꯇꯣꯛ ꯄꯥꯊꯣꯛꯅ ꯄꯤꯕꯤꯔꯤ ꯁꯦꯜ ꯑꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯅꯆꯥ ꯂꯣꯏꯅ ꯂꯧꯕ ꯉꯝꯖꯔꯣꯏ ꯊꯣꯏꯕ ꯃꯁꯤꯗꯤ ꯈꯨꯔꯥꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤꯅꯦ ꯂꯧꯁꯜꯂꯨ ꯁꯦꯜꯗꯣ ꯍꯟꯇꯣꯔꯛꯄ ꯌꯥꯗꯦꯀꯣ ꯃꯗꯨꯅ ꯅꯪꯒꯤ ꯍꯣꯇꯦꯜ ꯃꯆꯥ ꯑꯃ ꯍꯥꯡꯅꯕ ꯇꯧ ꯑꯗꯨꯒ ꯁꯅꯥ ꯊꯣꯡꯕꯗꯣ ꯃꯗꯨ ꯌꯣꯜꯂꯨ ꯏꯁ ꯉꯔꯥꯡꯗꯤ ꯅꯪꯒꯤ ꯁꯅꯥ ꯊꯣꯡꯕꯗꯣ ꯀꯌꯥꯗꯤ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯁꯅꯥ ꯊꯣꯡꯕꯗꯣ ꯍꯥꯏꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕ ꯆꯥꯎꯊꯣꯏꯅ ꯄꯤꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯃꯆꯥ ꯑꯃ ꯍꯥꯡꯗꯣꯛꯄ ꯉꯝꯖꯔꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯁꯅꯥ ꯊꯣꯡꯕꯅꯆꯤꯡꯕ ꯑꯇꯣꯞꯄ ꯃꯊꯦꯜ ꯀꯌꯥ ꯑꯃ ꯍꯥꯞꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯑꯗꯨ ꯃꯌꯥꯝꯅ ꯃꯁꯛ ꯄꯥꯛꯅ ꯈꯪꯅꯕ ꯑꯣꯏꯗꯕꯅ ꯃꯤ ꯀꯌꯥ ꯂꯥꯛꯂꯝꯗꯦ ꯅꯣꯡꯃꯗꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯄꯤꯁꯛ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯗꯒꯤ ꯍꯣꯇꯦꯜ ꯑꯁꯦ ꯍꯥꯡꯕꯕꯨꯗꯤ ꯍꯥꯡꯂꯦ ꯍꯥꯏꯕꯕꯨ ꯃꯤꯡ ꯑꯃ ꯊꯣꯟꯅꯕ ꯇꯧꯅꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯇꯥꯗꯒꯤ ꯃꯤꯡꯗ ꯑꯣꯏꯒꯦꯔꯥ ꯇꯥꯗꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯤꯡꯗ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯌꯥꯝꯅꯁꯨ ꯃꯁꯛꯇꯣ ꯀꯥ ꯍꯦꯟꯅ ꯈꯪꯅꯔꯛꯀꯅꯤ ꯍꯥꯏꯕ ꯅꯅꯥꯎꯅ ꯊꯥꯖꯩꯗꯣ ꯑꯗꯒꯤ ꯃꯤꯅꯨ ꯃꯆꯥ ꯑꯃꯁꯨ ꯁꯦꯝꯃꯨ ꯅꯅꯥꯎꯅ ꯊꯥꯖꯩ
ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯇꯥꯗꯒꯤ ꯄꯣꯠꯁꯤꯠ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯊꯣꯏꯕ ꯄꯤꯁꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯂꯗꯨꯅ ꯃꯍꯥꯛ ꯄꯤꯁꯛꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯄꯤꯁꯛꯅ ꯍꯥꯏꯕ ꯑꯗꯨ ꯇꯧꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯑꯗꯨ ꯃꯤ ꯌꯥꯝꯅ ꯆꯪꯂꯛꯑꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯦꯠꯂꯤꯕ ꯃꯦꯅꯨ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯁ, ꯁꯅꯥ ꯊꯣꯡꯕ ꯑꯁꯤꯗꯤ ꯂꯨꯄꯥ 50 ꯈꯛꯇꯅꯤꯅ ꯄ꯭ꯂꯦꯠꯇ꯫ ꯑꯣꯟꯊꯣꯛꯅ ꯍꯣꯡꯈ꯭ꯔꯦꯗ꯫ ꯀꯔꯤꯕꯨ ꯇꯣꯡꯂꯤꯕꯖꯥꯠꯅꯣ? ꯍꯥꯎꯕꯁꯨ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯏꯁ, ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯕ ꯑꯁꯤꯗꯤ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤ"꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯦ, "ꯏꯅꯥꯎ, ꯅꯌꯥꯝꯕꯒꯤꯗꯤ ꯑꯍꯦꯟꯕ ꯁꯦꯜ ꯀꯜꯂꯛꯎꯗꯦ꯫ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯄꯨꯕ ꯉꯝꯃꯒ ꯂꯣꯏꯔꯦ"꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯃꯤ ꯌꯥꯝꯅ ꯇꯤꯜꯂꯛꯑꯝꯃꯤ꯫ ꯄꯣꯠꯁꯤꯠꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯁꯤꯟꯕ ꯉꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯥꯟꯁꯤꯟꯖꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯇꯨꯡꯁꯤꯟꯖꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯆꯧꯕ ꯍꯣꯇꯦꯜ ꯑꯃ ꯍꯥꯡꯗꯣꯛꯄ ꯉꯝꯂꯤ꯫ ꯅꯣꯡꯃꯗꯤ ꯆꯥꯎꯊꯣꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯦ, ꯊꯣꯏꯕ, ꯅꯪꯕꯨ ꯁꯤꯗ ꯊꯕꯛ ꯌꯥꯎꯔꯕꯣ"? "ꯈꯨꯔꯥ, ꯌꯥꯎꯕ ꯅꯠꯇꯤꯌꯦ, ꯃꯁꯦ ꯅꯆꯥꯒꯤꯅꯦ"꯫ "ꯈꯨꯔꯥ, ꯉꯁꯤ ꯅꯆꯥꯅ ꯑꯣꯏꯕ ꯉꯝꯖꯔꯤꯕ ꯑꯁꯦ ꯈꯨꯔꯥꯒꯤ ꯃꯄꯥꯜꯗꯒꯤꯅꯤ꯫ ꯈꯨꯔꯥꯅ ꯄꯤꯕ ꯁꯦꯜ ꯑꯗꯨꯅ ꯅꯆꯥꯒꯤ ꯍꯣꯇꯦꯜ ꯃꯆꯥ ꯑꯃ ꯍꯥꯡꯗꯣꯛꯆꯔꯦ꯫ ꯍꯣꯇꯦꯜ ꯑꯗꯣ ꯄꯣꯠꯁꯤꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯇꯧꯗꯨꯅ ꯑꯆꯧꯕ ꯍꯣꯇꯦꯜ ꯑꯁꯤ ꯑꯃꯨꯛ ꯍꯥꯡꯕ ꯉꯝꯖꯔꯤꯕꯅꯤ"꯫ "ꯊꯣꯏꯕ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯒꯤ ꯍꯣꯠꯅꯖꯃꯟꯅꯤ꯫ ꯈꯨꯔꯥꯅ ꯀꯩꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯈꯨꯔꯥꯅ ꯈꯪꯈꯤ ꯅꯨꯃꯤꯠꯇꯨꯗ ꯃꯗꯨꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯃꯥꯏ ꯆꯥꯎꯅ ꯄꯥꯛꯄ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ"꯫ ꯊꯣꯏꯕ ꯅꯣꯛꯂꯒ, "ꯐꯔꯦ ꯈꯨꯔꯥ, ꯑꯗꯣ ꯈꯨꯔꯥꯅ ꯂꯥꯛꯂꯕꯅꯤꯅ ꯈꯨꯔꯥ, ꯅꯆꯥꯅ ꯊꯣꯡꯕ ꯁꯅꯥ ꯑꯁꯦ ꯑꯃꯨꯛꯇꯗꯤ ꯃꯍꯥꯎ ꯇꯪꯕꯤꯈꯣ꯫ ꯆꯥꯗꯕꯁꯨ ꯀꯨꯏꯔꯝꯃꯅꯤ"꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯆꯥꯎꯊꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫